Wari Sapuna, Tabirabasingbu, Taramna Uksabaga Luinana, Lobirasi, Amit Kumar Huidrombagi, The Bus Stand. Wari Asigi, Ahum Subatanka, Asian Bagi Loya, Pagi Oina, Toina Unabami Oibagi Haibani. Adubo, Maral Leiruraba, Ani Sinadi, Lan Ubagi Wani. Hendelman Su, Wakan Kitang Kantaraga, Bara Adu, Lauragalai. Wakal Kanna, Bus Mamang Adu the Famlaga, Tumina Adum Laikre. Madu the driver Adusu, Bab Taraduna, Asum the Timjala. Oi, Finger Cano. Atay the Dorasu, Mawan the Dinang break rapo, Natra di Todokto. Mahak Hek Iko Anida, Jingna Kiba the Iban Lurbani. Hendelman Adu, Manak the Tap Napsila. Aduga, Tap Nang Aduno Pido, no Alak Bada, Kamana Lerum Dreno. Driver Aduna, Aduni, I know Misse. Sidi Shiorabani. Asi Hek Haibaga, Mingshel Adu the Yanglaga, Dung the Pamba Kana, Takra Jano Yengi. Aduga, driver Adunamu, Makatari. Nibidangdo. Ma Sidi Shiorabani. Adu, Ayuk Manta Amu Ibani Nahalak Badadi, Lerum Dredana. Hendelman Aduna, Natragana, Asinu Pasin Loxilaga Tamizalo. Driver Aduna, Tanamoy, me a Sibu, come down to Tamjin Gadoribano. Hendelmana, as I confirm with Kangdreda, Panabadi Quirebo, I house you shase, sending Tana delatry. Driver Aduna, Angang Suba, Bangmale, Adumanusum Suktaraga lady, minacing the Batabani, Nang Yaholam the Supadoni, Pajabadi Pamini ha, Nanga Maibo, Maduda, Hendelman Adu, no petawi. Aduga, Hendelman Adunari. Aduadi, Masakto Pajamandana, Pamubini. Driver Aduna, Aduabudi, I shungariduni. Hendelman Hari, as Yare Ningsing Lagumse, she was in a tradi, Sumana Fazabada Sumsung Auraga, Karan Taruradi, Ibani no with the Sweden Chopani. Driver na, to she was. Ado, a sinupasi, Gotoro, Mangamaniamu, Moileka Yoreo, Hendelmana, a Manghobani a city. A sea haraga, Loya the Makut Katuna, Mafam Adu Yore, Hainakawi. Loya Suhogutlaga, Kum Tarakle. Adubo, som the driver adu, waiting set aduda, mun yengli. Mamit the talk with Todo Pumba Uri. Aduga, Manada su, Conjel Pumba adutari. Gayhak yen dun lading a aduda. Tung lom the gay, bus amana amuk, horn kongluk aduda, yan darkle. Aduga, bus adu, amuk torkle. Hendelman adusu, Tumina, driver adugi, hek nakan the family. Makoy ani, ngasi ngarangdi, hanagom na iman manadre. Madusu, Naha Wadibu Hendelman Aduna, Wakal, Pixel Badaki Warakbani. Housik Makoi Anina, Jingneri Atay Karisunati. Subnagi, Asibagi Haksang Adu, Kadai the Jet Krubagi Hibasini. Loya Subas Adudagi, Kum Tarakle. Nasidi, Hanagum Namakoi Lekagi, Lambi Asi, Kana Sutsatre. Pumchik Ji. Hanagumna, Beg Adu, Side Nama Yalaga. Tapna sorok adu lantoraktuna mayum tamna lai. Adupo tung lom dara natraga nakal dara khangdaba mahakna thangliba khongthang adugi khonthang sumanba ama hektar e. Karino haiduna chap leptuna yengbadasu amuk karimta takidre. Jingdi jingnare masu karino madi taure haibase. Adupo thoina di khanjaludi. Magi lakpham thokpa adumak lakei. Mahaksung City, Jad Kalibani, Madamdi, Tajanasu, Hanglakibo Wahang Mayam, Aduga, Hey Hainadaba, Mahusanataba Amuk Amuk, Tengnaba Sida. Adubo, Bentok Hibadupagi Mapok Oidubana, Hoi de Hay, Hibo Wahi Asi, Haiduk Laga, Amuk Yosilakre. Tongal Karachanglakpa Adudadi, Machanupi Aduna, Pisakon Aduda, P Sabagi Makoldu, Amuk Targi. Mabung lakpo ubada, Sariba P Adu, Chop Liptuna, Nayak Yegi. Aduga Hari, Laisnana, Tamo, Masidi Yamalina, Kaidoroge, Kaigino, Nalagungali, Tangana Tangi, Kaidore Hangise. Loya, Machel Adu the Kumlibu Pakum Adu, Kitang Pajabati Wali. Madamdi, Machanadi, Kangning Dana, Hangluba Kangni. Laisnana, Karimta di Makatadre, Magi, P Sapam Tokpadu, Adumaksai. Mangol the Taribu Pak Aduda, Pamtaraduna, Loya Big Adulok to E. Aduga Amu, Machel no Pid Hang E. Kaigino Nanga Mo, Nungsa Sarakan Sidamina, Potana Rigan the Pia Musarisina. Yumtang Bami Potana Yaroy, Tamo, Sum Kandana Tradi, AP Sabum Matam Sulatana, Nang na Tau Sabama,
ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯇꯨꯝꯅꯔꯀꯥꯟꯗ ꯁꯥꯏ ꯃꯤ ꯄꯣꯊꯥꯕ ꯑꯃꯗ ꯌꯥꯔꯝꯃꯔꯣꯏꯅꯦ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯅꯆꯟꯅ ꯇꯧꯔꯤꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛꯅꯤ ꯐꯩ ꯍꯥꯏꯗꯤ ꯈꯟꯗ꯭ꯔꯒ ꯑꯃꯨꯛ ꯃꯇꯝ ꯆꯥꯏꯒ ꯆꯥꯗꯦꯒ ꯉꯥꯡꯂꯤꯁꯤꯅ ꯍꯥ ꯅꯪ ꯈꯛꯇꯕꯨ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯋꯥꯅꯤ ꯅꯆꯜ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯥꯎꯕ ꯇꯣꯛꯊꯣꯛꯑꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯅꯤ ꯃꯔꯛ ꯑꯗꯨꯗ ꯂꯣꯌꯥꯅ ꯑꯃꯨꯛ ꯈꯥꯡꯊꯠꯊꯠꯂꯛꯏ ꯀꯅꯥꯅ ꯇꯥꯟꯕꯤꯌꯨ ꯍꯥꯏꯒꯦ ꯉꯝꯃꯒ ꯇꯝꯅꯤ ꯉꯝꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯒꯤꯗꯤ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯉꯝꯃ ꯇꯝꯅꯤ ꯉꯝꯗ ꯇꯣꯛꯀꯅꯤꯅ ꯅꯄꯥ ꯐꯪꯉꯤ ꯌꯨ ꯈꯔꯨꯡꯒ ꯇꯠꯅ ꯊꯥꯅ ꯌꯥꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯈꯜꯂꯨꯕꯗ ꯏꯇꯣꯝꯗ ꯍꯨ ꯊꯛꯑꯒ ꯁꯤꯅꯤꯡꯕꯖꯥꯠꯅꯤꯍꯦ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯎꯔꯤꯕ ꯋꯥ ꯑꯗꯨ ꯃꯆꯥ ꯑꯅꯤꯃꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯂꯣꯌꯥꯗꯨꯗꯤ ꯋꯥꯒ ꯋꯥꯕꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯐꯠ ꯆꯪꯈꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯐꯤꯔꯣꯜ ꯐꯥꯎꯕ ꯍꯣꯡꯗꯣꯛꯇꯅ ꯂꯣꯡꯅ ꯇꯥꯏ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯁꯨꯝ ꯇꯥꯔꯒ ꯂꯩ ꯃꯍꯥꯛꯁꯨ ꯃꯃꯥ ꯑꯗꯨꯅ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ ꯏꯃꯥ ꯅꯪ ꯏꯁꯧꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃ ꯇꯝꯒꯦꯕ ꯀꯔꯤꯅꯣ ꯀꯅꯥꯏ ꯋꯥꯅꯣ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯒꯤ ꯈꯨꯔꯥꯍꯣꯏ ꯏꯃꯨꯡꯗꯣ ꯊꯣꯡ ꯑꯃꯨꯛ ꯍꯥꯡ ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯑꯩꯅ ꯂꯪ ꯀꯣꯟꯕ ꯆꯠꯂꯨꯕꯗ ꯎꯔꯛꯄꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯗꯗꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯜꯂꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯃꯤ ꯆꯪꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯏꯃꯨꯡꯁꯨꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯕꯅꯤ ꯐꯅꯗꯤ ꯀꯣꯏꯔꯦ ꯃꯇꯩ ꯃꯅꯥꯎꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯁꯦ ꯑꯗꯨꯁꯨ ꯀꯅꯥꯝꯇꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦꯌꯦ ꯁꯣꯁꯨ ꯑꯆꯧꯕ ꯑꯃ ꯂꯣꯜꯂꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯁꯥꯏꯗꯣ ꯍꯥꯡꯉꯒ ꯂꯩꯔꯝꯃꯦꯕ ꯅꯪ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯦꯃꯦ ꯅꯪꯕꯣ ꯑꯗꯨꯛ ꯆꯥꯎꯕ ꯁꯣꯗꯨ ꯀꯅꯥꯅ ꯍꯥꯡꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯃꯣꯏ ꯏꯃꯨꯡꯗꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯅꯣꯏ ꯈꯨꯔꯥꯗꯣ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯁꯤꯗ ꯌꯨꯝ ꯍꯣꯡꯂꯛꯇꯨꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯣꯟꯅ ꯃꯃꯥꯁꯤꯗ ꯂꯩꯔꯀꯥꯟꯗ ꯂꯧꯔꯛꯄꯅꯤ ꯑꯗꯨꯁꯨ ꯃꯧ ꯑꯅꯤ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯣ ꯂꯩꯀꯥꯏꯅꯗꯤ ꯏꯆꯪ ꯍꯦꯛ ꯆꯪꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯨꯝ ꯑꯃꯨꯛ ꯍꯣꯡꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯃꯣꯏ ꯋꯥꯁꯦ ꯑꯗꯨ ꯈꯨꯔꯥꯗꯣ ꯍꯥꯟꯅ ꯄꯥꯈꯪ ꯑꯗꯨꯝ ꯑꯣꯏꯔꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯟꯅ ꯂꯩꯕꯖꯥꯠꯂꯣ ꯑꯗꯨꯒꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯧꯅꯤ ꯃꯌꯨꯝꯗ ꯃꯆꯥ ꯂꯩꯍꯧꯏ ꯁꯤꯈꯛꯅꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯌꯥꯝ ꯑꯣꯠꯄꯤꯌꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯁ ꯇꯟꯕꯨ ꯇꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗꯨꯒꯤ ꯈꯟꯕꯗ ꯅꯨꯄꯤꯗꯣ ꯃꯣꯏꯅ ꯍꯥꯏꯅꯕꯗꯗꯤ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯆꯥꯎꯔꯝꯃꯅꯤ ꯍꯥꯏ ꯅꯍꯥꯟꯋꯥꯏ ꯍꯥꯏꯅꯈꯤꯕꯗ ꯅꯣꯏ ꯇꯥꯃꯣꯒꯤ ꯂꯦꯡꯒꯥꯅꯤ ꯀ ꯍꯥꯏꯅꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯨꯕꯗ ꯂꯣꯌꯥ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡ ꯁꯤꯡꯏ ꯀꯔꯤꯅꯣ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯔꯨꯗꯕ ꯋꯥꯈꯜ ꯈꯔ ꯉꯁꯤꯗꯤ ꯐꯥꯎꯔꯛꯏ ꯑꯟꯖꯂꯤꯅ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯃꯒꯤ ꯌꯨꯝꯒꯤ ꯃꯤꯁꯨ ꯈꯪꯍꯧꯗꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯈꯔ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯇꯣꯝꯇ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯈꯨꯔꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯑꯃꯠꯇ ꯈꯪꯗꯦ ꯃꯔꯝꯗꯤ ꯌꯨꯝꯗꯁꯨ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯒ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯅꯁꯨ ꯀꯟꯅ ꯇꯛꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯪꯕ ꯌꯥꯕ ꯃꯈꯩꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯈꯟꯕ ꯍꯧꯏ ꯁꯣꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯍꯥ ꯈꯔ ꯃꯈꯨꯠꯇ ꯅꯥꯎꯔꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯑꯃꯅ ꯍꯥꯏ ꯑꯁ ꯐꯖꯅꯗꯤ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯃꯤꯠꯇꯣ ꯀꯥꯏꯈꯤꯕ ꯃꯥꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯃꯤꯠꯇꯨ ꯀꯥꯏꯕꯩꯅꯦ ꯍꯧꯅ ꯈꯣꯡꯉꯝꯃꯒ ꯆꯦꯟꯈ꯭ꯔꯤꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯈꯔ ꯀꯤꯒꯟꯕꯗꯨꯗꯤ ꯃꯅꯤꯡ ꯈ꯭ꯋꯥꯏ ꯊꯪꯗꯨꯅ ꯀꯤꯔꯨꯝ ꯍꯥꯏꯔꯛꯏ ꯑꯁ ꯑꯩ ꯆꯪꯕ ꯇꯜꯂꯤꯀꯣ ꯑꯁꯤ ꯌꯨꯝꯁꯦ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯁꯨꯁꯨ ꯂꯣꯜꯂꯤ ꯃꯍꯥꯛꯀꯤ ꯋꯥꯇꯥ ꯑꯁꯤꯗ ꯒꯨꯟꯗꯥ ꯈꯔ ꯇꯧꯒꯟꯕꯗꯨꯅꯗꯤ ꯈꯨꯝꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯤꯀꯤꯊꯤ ꯅꯪ ꯂꯩꯍꯧꯔꯣ ꯍꯣꯔꯦꯟ ꯍꯧꯗꯣꯡꯗꯨ ꯐꯥꯔꯗꯤ ꯅꯪꯁꯨ ꯆꯥꯕ ꯌꯥꯎꯅꯤꯅꯦ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯄꯪꯁꯥꯟꯗ ꯁꯥꯟꯅꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯥꯎꯔꯤ ꯑꯗꯨꯅ ꯀꯥꯞꯄꯨꯕ ꯍꯧꯗꯣꯡ ꯑꯗꯨ ꯃꯃꯤꯠ ꯀꯥꯏꯗꯨꯅ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯟꯈꯤꯕꯅꯤ ꯑꯀꯣꯏꯕꯁꯨ ꯏꯁꯣꯡ ꯁꯣꯡꯖꯤꯜꯂꯛꯄ ꯑꯃꯗꯤ ꯊꯣꯡꯅꯥꯎꯁꯨ ꯂꯣꯏꯅ ꯂꯣꯜꯂꯤꯕꯅꯤꯅ ꯌꯦꯡꯕꯗ ꯏꯀꯤꯗ ꯀꯤꯕꯗꯤ ꯄꯣꯛꯏ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯀꯤꯒꯟꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯀꯤꯒꯟꯕ ꯍꯥꯏꯕꯁꯤꯗꯕꯨ ꯚꯥꯞꯅ ꯄꯪꯎꯗ ꯎꯏ ꯄꯪꯇꯥꯗ ꯇꯥꯏ ꯍꯥꯏꯗꯨꯅꯤ ꯑꯇꯩꯁꯤꯡꯗꯨꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯊꯤꯔꯤ
ꯑꯗꯨꯕꯨ ꯀꯤꯀꯟꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯌꯨꯝꯊꯛ ꯂꯣꯏꯅꯃꯛ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤꯡꯁꯦꯜ ꯄꯥꯟꯕ ꯊꯣꯡꯅꯥꯎ ꯑꯃ ꯍꯦꯛ ꯎꯔꯨꯔꯦ, ꯃꯗꯨꯁꯨ ꯃꯅꯨꯡꯗ ꯄꯔꯗꯥ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯐꯪꯕꯗ ꯄꯔꯗꯥ ꯑꯗꯨ ꯇꯞꯅ ꯈꯔ ꯍꯥꯏꯔꯤ ꯇꯧꯏ꯫ ꯃꯗꯨꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯤ ꯑꯃ ꯂꯦꯞꯄꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯤꯔꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯣꯟꯊꯣꯔꯛꯄꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯩꯗꯨꯗ ꯇꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯇꯩꯗꯨꯅ ꯊꯥꯖꯔꯣꯏ ꯑꯃꯗꯤ ꯊꯤꯅ ꯆꯩꯔꯛꯀꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯦ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯗꯨꯝ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯦꯛ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯨꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯄꯔꯗꯥ ꯑꯗꯨ ꯃꯈꯨꯠ ꯑꯃꯅ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯗꯣꯔꯛꯂꯒ ꯆꯦꯞꯊꯔꯞ ꯇꯧꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯂꯛꯄꯗꯣ, ꯃꯗꯨ ꯎꯕꯗ ꯊꯛꯀꯠꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯅ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯉꯥꯊꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯂꯨꯞꯇꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗ ꯏꯉꯛꯇꯨ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯎꯕ ꯅꯠꯇꯦ, ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯀꯤꯀꯟꯕ ꯑꯉꯥꯡ ꯑꯁꯤꯅ ꯎꯕꯗꯗꯤ ꯃꯤ ꯑꯗꯨ ꯃꯃꯥꯏ ꯇꯪꯈꯥꯏ ꯐꯥꯎꯕ ꯄꯔꯗꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯑꯉꯥꯡ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯟꯅ ꯃꯁꯥ ꯑꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯒ ꯕꯣꯝ ꯇꯨꯔꯛꯏ꯫ ꯃꯍꯥꯛꯅ ꯇꯨꯔꯛꯄꯗꯨꯗ ꯑꯇꯩꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯈꯣꯏꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯤꯉꯛ ꯌꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯇꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯔꯛꯂꯦ꯫ ꯑꯁꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥꯟꯅꯕ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞꯅ ꯊꯥꯡꯗꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯌꯦꯡꯈꯤꯕ ꯑꯗꯨꯁꯨ ꯄꯔꯗꯥ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯣꯌꯥ ꯍꯤꯞꯄꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯪꯂꯥꯟ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯄꯥꯏ, ꯃꯈꯨꯠ ꯅꯥꯃꯗꯅ ꯐꯤ ꯐꯠꯇꯕ ꯑꯃ ꯄꯥꯏ꯫ ꯐꯤ ꯑꯗꯨ ꯁꯨꯝ ꯌꯦꯡꯕꯗ ꯒꯥꯔꯤ ꯁꯦꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯖꯥꯂꯣꯟ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯃꯪ ꯑꯣꯏꯕꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯦ꯫ ꯑꯃꯝꯕ ꯃꯔꯛꯇ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗ ꯄꯣꯠꯁꯛ ꯑꯅꯤꯃꯛ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯗꯦ꯫ ꯁꯨꯞꯅ ꯈꯛꯀꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯈꯛꯇꯅꯤ ꯎꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯃꯒ꯫ ꯂꯝꯕꯤ ꯑꯁꯤꯗ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯡ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯕ ꯎꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯀꯧꯏ, "ꯀꯅꯥꯅꯣ ꯑꯗꯨꯗ ꯆꯦꯜꯂꯤꯗꯣ?" ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯆꯦꯟꯕꯗꯤ ꯑꯗꯨꯝ ꯆꯦꯟꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯦꯟꯗꯨꯅ ꯇꯥꯟꯅꯩ꯫ ꯃꯍꯥꯛꯅ ꯇꯥꯟꯅꯔꯤ ꯃꯇꯤꯛ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯐꯅ ꯀꯨꯏꯅ ꯑꯍꯥꯡꯕ ꯑꯗꯨꯗ ꯇꯥꯟꯅꯔꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯒꯤ ꯕꯁ ꯁ꯭ꯇꯦꯟ ꯃꯌꯥꯝꯒꯤꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨ ꯇꯞꯅ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯎꯔꯛꯂꯦ꯫ ꯃꯗꯨ ꯇꯝꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯗꯨꯅ ꯁꯤꯠꯂꯒ ꯆꯠꯄꯗꯨ ꯍꯦꯛ ꯎꯔꯛꯏ꯫ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯎꯄꯥꯏ ꯂꯩꯇꯅ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩ꯫ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯃꯃꯥꯏ ꯂꯣꯏꯅꯃꯛ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯕꯅꯤꯅ ꯀꯔꯤꯝꯇꯗꯤ ꯎꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯐꯝꯊꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅ ꯀꯝꯗꯧꯕꯅꯣ ꯍꯪꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯨꯟꯊꯔꯒ ꯍꯧꯒꯠꯄꯤꯒꯦꯅ ꯇꯧꯕ ꯑꯗꯨꯁꯨ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯑꯃꯣꯠꯄ ꯐꯤ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯅꯤꯡꯗ ꯁꯨꯝ ꯍꯟꯗꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯅꯤꯡꯗ ꯁꯨꯝ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯁꯣꯔꯣꯛ ꯑꯗꯨ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯑꯆꯧꯕ ꯕꯁ ꯑꯃꯅ ꯈꯨꯗꯛꯇ ꯊꯧꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯣꯝꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯕꯁꯅ ꯊꯣꯝꯕꯒꯤ ꯍꯛꯆꯥꯡ ꯃꯆꯦꯠ ꯑꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯐꯥꯎꯕ ꯏ ꯃꯔꯤꯛ ꯆꯣꯡꯂꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯥꯡꯊꯣꯛꯂꯛꯏ꯫ ꯃꯪꯂꯥꯛꯅꯔꯨꯕꯒꯤ ꯃꯁꯥ ꯑꯗꯨ ꯏꯅꯝ ꯅꯝꯁꯤꯜꯂꯝꯂꯦ꯫
Mamay adusu humang na lupi. Tap na hugulaktuna mamit adu phi amana taithui. Manakta leiba phone adu paiduna yengba matamda pung 3:30 di khara hele. Message ama anisu leirambadu ure. Message adu thajagini. Message adu ki marol adu hangdoktuna yengi. Daloya nang nasa ka su tawdabra. Aidi ngasai nang nasa nungaitringi maraktuda jat wayam haikre saunu ko. Loya message sing adu yengdamak yengi. Reply di kadi supi di. Adubo amuksu hek phone adu fat parak call toksili. Thajada. Thaja call adu fat pairai. Thajana. Hello. Hello Thaja. Kai haige. Kai dorino nang. Kasu tawde. Sum hipambane. Ay kaino mahangena. Hango. Karino. Anjali hoiga. Noiga kayam lapnage. Khara lapnaye. Thaja Anjali hek palakpa aduda khara sukharai. Aduga loya na hanglai. Moi mamado amu mayum pan ki haidaine. Haibane. Adu kaidanu khangbro. Loya ki wahang sida ingak tingai. Aduga Thajana khumlai. Adudi khangdeda. Manasu hayu yade. Adu nang maminga di khangbro. Khangdeba. Aingonda karimta hairamde. Ma adum boi matangdadi. Oh. Pare adudi thamage ngaikho asumna Thajana hairakba adu tabitana phone adu phat kakhi phone kakhiba aduda Thaja yamna nungairamde manakong adudagi phone adu lauthokuna phone aduda nungaitana yengi adubu amuksu loyagi call lakpa aduda khangboi lakpoi phat oglai loyana hari kaidoroba kari haigaino Thaja kari su thoina hainingbadi nate adubo nungsinaba kaubanina wari sanadramaksu loinaraga leibata pamjabanina tomina ngahak lei aduga khumlai kasu nateda sum wari sananing tawbani adu karino haro aisi nangonda yam taw ngambi tarbara daloya kana haino haide hairamganida nangdi minabu hairadi yam thajagandaine adudi taw ngambi tarabo mahaki wahang asida amuk fat makol tablap na noglai aduga khumlai hausikpo ngang machadongna jat ki wahang yam hangi nangse aduinate daloya sibo amuk hangna khidraba ha sibo amuk khumna khidro sombo wasibo yarese ado nangna sa ka shu tawdrabo ka shu tawdeda adu ngasai college kido kamai torino Loya madu amuk palakpada masa adu swai lauba hore ngai hakti tumina lei kari sukumde daloya tabro tai kaidori noba ngasai mi ataina haina badadi odi chatpaine ga haine loya thaljigi wafum aduda tamlage khalambu wafum kaya tamdre madugi mahutta khara leithoklage khumlai nateda isa soktarakpadagi lektharakpanida tasengmati loya college tuda uhaidaba kaya toina mamitu urakpa manada tarakpa aduda nungsit ama thengnarubadagi tawbani maru oina Anjaligi saktam manba amadi khonjel manba natraga aki akhang sahum kaya thengnarakpa aduda khanghaudana lektharakibani madu loinamak mangonda thokliba kaya asi tamduna thajaga tanage khanba adusu wa khara thaidokle Thajana amuk hanglai nang chak phajana charak tabairo charak tre oh loya karim ta haidre tumina leire maso ngai haktang tumina leinaraga loya na thamlage haiduna kol adu kakre aduga thamkre phamungda leiramba adudagi hawatlaga iruja thoktuna masa adu fresh oile adubu ngasai mangkiba mang adu khangning ningsingtuna walking thokpo oina fresh oiluge haiduna khongna thoklai ya changlakpa matam adu oisilakpagi mahai mi singsu thabak chathoknaruba adu hanarei ngasidi masa mau na yamna energetic oina thoklakpa aduda mayamsu phalap yengi mangonda asum lakpana waiting set bus stand adu yausilai mamangda ukiba aduga chap manana waiting set adu oi manakta changsinduna manungda haifet ningang phamduna mamangda ukiba adugumna mafam asi
ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯎꯏ ꯃꯁꯛ ꯈꯪꯗ꯭ꯔꯕꯤ ꯀꯅꯥ ꯑꯗꯨꯅ ꯃꯅꯤꯡ ꯑꯁꯨꯝ ꯍꯟꯗꯣꯛꯇꯨꯅ ꯁꯣꯔꯣꯛꯂꯣꯝꯗ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯕꯁ ꯑꯗꯨꯅ ꯊꯣꯝꯕ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯂꯤꯉꯩ ꯕꯁ ꯑꯃꯅ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯂꯛꯏ ꯃꯗꯨꯗ ꯂꯣꯌꯥ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯧꯔꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯈꯩ ꯀꯟꯅ ꯆꯣꯡꯉꯤ ꯕꯁ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯀꯣꯛ ꯂꯤꯊꯣꯔꯛꯑꯒ ꯆꯩꯔꯝꯃꯤ ꯏꯕꯣ ꯅꯪꯅ ꯇꯧꯕ ꯑꯃ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯗꯅ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯒꯥꯔꯤꯅ ꯊꯣꯝꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ ꯂꯣꯌꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯍꯥꯛꯅ ꯌꯦꯡꯉꯤꯁꯤꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯕꯁ ꯑꯗꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯇꯣꯡꯕ ꯕꯁ ꯑꯗꯨꯅꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯚꯥꯞꯅ ꯁꯥꯒꯠꯂꯨꯕꯗ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯦ ꯃꯃꯪꯗ ꯎꯈꯤꯕ ꯕꯁ ꯑꯗꯨ ꯍꯧꯖꯤꯛꯇ ꯂꯥꯛꯈꯤꯕ ꯕꯁ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯐꯥꯎꯕ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯑꯗꯨꯕꯨ ꯃꯃꯪꯗ ꯃꯍꯥꯛꯅ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯄꯥꯏꯗꯨꯅ ꯐꯤꯃꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯗꯨꯝꯅ ꯑꯀꯤ ꯑꯈꯪ ꯃꯁꯥꯃꯛꯅ ꯇꯧꯔꯒ ꯀꯔꯝꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯃꯔꯤ ꯃꯈꯣꯡ ꯑꯃꯇ ꯁꯝꯅꯗ꯭ꯔꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯈꯪꯉꯖꯥꯠꯂꯣ ꯈꯪꯉꯣꯏꯍꯦ ꯅꯪꯁꯨ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯔꯤꯖꯥꯠꯂꯣ ꯍꯩꯃꯥ ꯀꯩꯁꯨ ꯈꯜꯂꯣꯏꯃꯦ ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯦ ꯃꯥꯅꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯝꯃꯤꯅꯤ ngasi mana waiting set asida lermisi adusu mamai mamitu ingau ngawi hendelmena ai yadreda pangki de kire mangdra marol ama tupidun koidan danarame taibang sidin marol ama driver na yare to nange do maina sana tomta huran bado ai ne na koilaw lawbai phibam do madu tor kono haibne na tom du already pai ai su yawri dana hojik nang aingon dagi natana kanamtana langla langjin phangba ngabdong nate hojik lerami banu pa du sune sumla ambu oiramne अदुदा इबानीना भावना पंक्सादा सागर पाउनदे असुमना खरा चैसिन्नरगा थेमजलई अदुबु महाकना हेना अकीबा पोकलिबनी कीदब सादुना अंगांग अदुबु चैरिबनी अदुम ओइनमक नुपी अमगी मथ्वाइनदी बस मनुंगदा तोंगदुना बस स्टैंडा अमुकसु लैदुना मखोइबु कोइन इनरी हाइबसी कनासु खंगबनते अंजलि मांखिबा मखुरा अमगी मयुमसु सोलोन सिलमदुना चटखिबा अदुगा ड्राइवर अमदी हैंडलमैन नुपी अमबु खुदुम चंदुन हाथोखिबा हारिबा अहुमसिगी थौदोक असि लोइनमक मरि लैनरमगद्रा हाइबसि कनानसु खंगबनते पुमनमक ईश्वरगी थौसिन ओइखिबनी ड्राइवर अमसुंग हैंडलमैन अदु ngasiदी वाखल अमममद लोइन लैनख्रे खरा हेना ड्राइवर अदुनादी अहनि सारदुना कीदनबा हैंडलमैन अदुदा वाखल चाउथोरकनबा किरी पंगाई दा हाइजिली अदुबु मासु मनुंगददी कीरी पोटनी मासु की हाइबसी उथो उरदी अंगांग ममांगद फजररोय अदुगा चिंदुंग इल्ली हाइदु ताखिद्रना उथोक्तबनी अदुबु ngasiदी मासु पंगपादा पाखत माले पाखत पखर फननबा अंगांग नहा अदुदा यु थक्सि हाइदुन हौई ड्राइवर अदुना इनाव इबुंगो ngasiदी हिदा खर पाइसिने महाकी वहाई अदुदा हैंडलमैन अदुदी ngakle अदुगा हैंडलमैन अदुना खुमलई ए करिनो कुइना तो सिहाइदुना तो उरकानसिदा अमु पाइसि हाइरइसिना ड्राइवर अदुना अइना हाइखिबदुदी पुंतोक तो सिहाइबदि नतेदना नोंग फादोकसु थक्तोकपु याइ कइनो हैंडलमैन अदुगी वादी याइदा ड्राइवर अदुना अदुने नयामन हारिसे खरसु याव हैंडलमैन यारगा दुम लाक्पै नत्रो ngasi humang mo pikarise driver aduna hai adumbu wado dong haino हैंडलमैन कईनो आइदी हुमांग मपी काबा खकने हारिसे नंगने हेना अताक फोंगनरे इहे अइनि सोयरब्रा असुमना मखोय अनि फागी अमुक तौनरगा लाए अदुगा मखोयना हेक थकबा बेंदर अदुदा चंगदुना यु थकननबा सेम सानै ngasiदी ड्राइवर असि तसेंगना किसलकलबनी अकीब अदु फननबनी हाइदुना युसु हानदगी हेन थकचिले अदुमना तौरिङै निसा चानिङै मतमसु थेंदोक्रे कोन थंगददी ड्राइवर असि मसा नॉर्मल ताद्रे लाकमिनरिबना हैंडलमैन असिदी थोइना निसा पामते अदुना माना नमदना तौरगा मयुम हन्नब सिले मखोय अनिना हेक थोरकप एक्टिवा अदु इनथोरक्तुना तुंगदुदा ngamboi ngamdaboi तौरगा नमदना ड्राइवर अदु तोंगले अदुगा माना थौरगा मयुम तमना लाई असुम लाकपदा हाइनब मफम बस स्टैंड अदु यौसिलकप कांददी मसादु
khirum tawi misu itak taknaba mafam oibasida amukkasu hena nungai handre khudak asida mamangda thokiba thodok adu mamitta sang uri tha amarongi mamangda michik miraukol ta khidaba numidang amada mafam asida driver amadi mahakka punna chathakiba thabak adu ngasi sumit mangda sang launa thoklare bus stand mapa adu kiraduna yamna thuna lanthok sira haiduna khali bus stand mapa adu kiraduna yamna thuna lanthok sira haiduna khali adubu amuksu handleman aduna henna gari adu control ngamhodaduna khudong thiradi haiduna tapna sum thori mapa adu hek yoram daida haukiba wari adu loinamak ningsinglai matam adu nong thili taba manung oi makoi su hanagumna bus adu adum chele adubu ngasidi mi su khara chele chelingai mathak asida college adudagi loya amasung anjali thoglaki aduga bus aduda punna tongkhatki loya di nisagi mondrang da leibanina kana bus da kakhat minar i haibu fawba amatta khangde adugi sumatakta anjali lona tumina laptakna inaduna kakhalakpani loya di mamang wairapna phami aduga anjali maning ithang thangba adwaida phami anjali mamai adu imak maksili masa mausu thindokpa mali nena tana leiba udi madusu mayumda mapa aduna phubagi oiribani mapagi miyot minei adu khangba ngamdraduna mayum thadoktuna mamagi mayumda loyagi mateng loduna leirurage khanna thoklakpani adubu amuksu loyada wafam asi haudoktuna mateng hangadabasu ikairaduna loya khangandana maning aduda tonglakibani lam laplasu lapna loyagi matungda inaraga mamagi manak tamna chatlage haibasi mahakna chap yungna khalibani mahaki mama adu loya hoigi lekai aduda lei haibasi mahakti hana khanglabani maduna maram oiraga arapam fam asida laklibani asigumna pukning wakal sonthana leiba matam asida phatraba misingi khudong chafam lowba haibadu oire handleman aduna bhara khombo lakpa aduda asumna wari sarai handleman kada yogadabano lamla yogadabane kainone nasana chatoriba mafam sibawwa mafam kaurero manak akoibada phaminariba mising adusu makhoida phalap yenglai maduda hai singna amuk semdorai handleman aduna phagi tawnida ehak noksena wari sigi mathangi part amuk ngaiminasi